Hello everyone. ꯃꯌꯥꯝꯗꯨꯗꯤ ꯑꯃꯨꯛ ꯆꯥꯕꯩ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝꯗꯨꯗꯤ ꯑꯩꯅ ꯆꯥꯒꯗꯕ ꯃꯊꯦꯜꯁꯦ ꯍꯥꯏꯖꯔꯒꯦ. ꯁꯤꯒ ꯀꯣꯁ ꯂꯩꯔꯦ, ꯀꯣꯁꯀꯤ ꯃꯍꯤ ꯂꯩꯔꯦ, ꯀꯩꯅꯣ ꯁꯣꯏꯖꯤꯟ ꯍꯥꯞꯄ ꯊꯣꯡꯕꯅꯤ ꯃꯌꯥꯝꯗꯨꯒꯩꯁꯦ. ꯉꯥ ꯂꯩꯔꯦ ꯑꯊꯣꯡꯕ, ꯑꯗꯩ ꯌꯣꯡꯆꯥꯛ ꯃꯔꯨ ꯂꯩꯔꯦ. ꯑꯗꯨꯒꯩꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅꯦ ꯃꯩꯇꯩ ꯂꯐꯣꯏꯅꯦꯕ, ꯍꯤꯟꯖꯥꯡ ꯆꯥꯕꯗꯣ ꯑꯗꯨꯗꯨꯅꯦꯕ. ꯑꯗꯨ ꯀꯣꯕꯤ ꯑꯃ ꯂꯩꯔꯦ. ꯑꯗꯨꯒꯩꯗꯤ ꯁꯤꯁꯤꯅ ꯕꯣꯟ ꯍꯪꯒꯥꯝꯅꯦꯕ, ꯊꯣꯡꯕꯗ ꯕꯣꯏꯜ ꯇꯧꯕ. ꯑꯗꯨꯒꯩꯁꯤꯒ ꯇꯤꯜꯍꯧꯒ ꯒꯥꯖꯔ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯇꯧꯔꯒ ꯁꯂꯥꯠ ꯑꯃ ꯇꯧꯔꯦ. ꯑꯗꯨꯒꯩ ꯄꯥꯐꯣꯔ ꯑꯇꯥꯎꯕ ꯑꯃ ꯂꯩꯔꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯦ. ꯈꯨꯍꯥꯎ ꯑꯃ. ꯃꯌꯥꯝ ꯆꯤꯟ ꯊꯤꯖꯤꯟꯅꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ. ꯈꯨꯍꯥꯎ ꯑꯃ ꯂꯩꯇ꯭ꯔꯦ, ꯍꯥꯎꯋꯦ. ꯃꯌꯥꯝ ꯌꯣꯡꯆꯥꯛꯁꯦ ꯍꯥꯀꯨꯝ ꯆꯠꯈꯤꯕ ꯆꯍꯤꯒꯤꯅꯦꯕ. ꯌꯣꯡꯆꯥꯛꯁꯦ ꯑꯃꯐꯥꯎ ꯈꯥꯗꯦꯕ, ꯐꯛꯇꯦꯕ. ꯃꯌꯥꯝ ꯈꯨꯊꯨꯝ ꯑꯃ ꯊꯨꯝꯃꯦ ꯃꯍꯤ. ꯈꯨꯍꯥꯎ ꯑꯃ. ꯏꯔꯣꯝꯕꯁꯤꯒ, ꯂꯐꯣꯏ ꯃꯦꯠꯄꯁꯤꯒ, ꯀꯣꯕꯤꯁꯤꯒ ꯇꯧꯔꯒ, ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯃ ꯇꯧꯔꯒ, ꯌꯥꯝ ꯈꯨꯍꯥꯎ ꯑꯃ ꯂꯩꯇ꯭ꯔꯦ, ꯍꯥꯎꯋꯦ. ꯃꯌꯥꯝꯀꯣ ꯑꯩꯈꯣꯏꯗꯤꯀꯣ ꯀꯣꯁ ꯍꯥꯏꯌꯦꯕ. ꯑꯗꯨꯗꯣ ꯍꯣꯇꯦꯜ ꯂꯪꯒꯥꯗꯅ ꯄꯪꯀꯖ ꯍꯥꯏꯔ ꯈꯪꯉꯦꯕ. ꯑꯩꯈꯣꯏꯗꯤ ꯁ꯭ꯋꯥꯏꯁꯤꯒ ꯊꯣꯡꯉ ꯆꯥꯟꯅꯗꯦꯕ, ꯑꯅꯝꯕ ꯐꯨꯠꯂ ꯆꯥꯅꯩꯌꯦꯕ. ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯕꯣꯏꯜꯗ ꯆꯥꯏꯌꯦꯕ, ꯁꯣꯏꯖꯤꯟ ꯍꯥꯞꯆꯤꯜꯂꯒ. ꯕꯣꯜ ꯍꯪꯒꯥꯝꯁꯦ ꯍꯥꯎꯕ ꯌꯦꯡꯒꯦ. ꯕꯣꯏꯜ ꯊꯣꯡꯕꯗ ꯍꯥꯞꯄ, ꯉꯥ ꯊꯣꯡꯕꯁꯤꯒ ꯍꯥꯞꯄꯣꯏꯗ꯭ꯔꯥ ꯃꯊꯛꯇ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ. ꯕꯣꯏꯜ ꯇꯧꯔꯦꯅ ꯏꯁꯤꯡ ꯑꯆꯝꯕ ꯇꯧꯔꯒ ꯐꯨꯠꯄ ꯅꯠꯇꯦ, ꯍꯤꯟꯖꯥꯡꯒ ꯇꯧꯔꯒ ꯍꯥꯞꯄ. ꯌꯥꯝ ꯍꯥꯎꯋꯦ. ꯈꯨꯍꯥꯎ ꯑꯃ. ꯏꯁꯥ ꯊꯣꯡꯖꯩꯀꯥꯟꯅ ꯍꯥꯏꯖꯟꯅꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ. ꯈꯨꯍꯥꯎ ꯑꯃ. ꯃꯌꯥꯝ ꯆꯥꯅ
ꯑꯩ ꯆꯦꯅꯦꯜꯁꯤꯗꯤ ꯑꯅꯧꯕꯅꯤꯅ ꯃꯌꯥꯝ ꯅꯨꯡꯁꯤꯕꯗꯨꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯑꯅꯧꯕꯅꯤꯅ ꯀꯣꯃꯦꯟꯗ ꯐꯖ ꯍꯥꯏꯕꯤꯔꯛꯑꯣ ꯑꯅꯧꯕꯅꯤꯅ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤꯅ ꯌꯥꯝ ꯄꯥꯝ ꯆꯥꯏꯁꯦ ꯌꯣꯡꯆꯥꯛꯁꯤꯗ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯋꯦꯕ ꯍꯥꯏꯀꯥꯟꯗꯥꯏꯁꯤꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯐꯖꯅ ꯏꯪꯉꯦ ꯑꯗꯩꯗꯤ ꯆꯤꯡ ꯃꯅꯥꯛ ꯅꯛꯄꯅꯤꯅꯀꯣ ꯏꯪꯕꯁꯦ ꯁꯤꯗꯅ ꯍꯦꯜꯂꯦꯕ ꯕꯖꯥꯔ ꯂꯥꯛꯀꯥꯟꯗ ꯈꯔ ꯋꯥꯠꯂꯦ ꯁꯤꯗꯅ ꯏꯪꯕ ꯍꯦꯜꯂꯦ ꯑꯩꯅ ꯑꯂꯨ ꯆꯥꯅꯤꯡꯉꯦꯅ ꯍꯤꯟꯖꯥꯡꯗ ꯑꯂꯨ ꯍꯥꯞꯄ ꯃꯇꯨꯝ ꯃꯌꯥꯝ ꯁꯤꯗꯩ ꯁꯣꯏꯖꯤꯟꯁꯤꯗꯤ ꯃꯅꯤꯄꯨꯔ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯃꯅꯤꯄꯨꯔꯒꯤꯅꯕꯨ ꯁꯣꯏꯖꯤꯟꯁꯦ ꯏꯔꯣꯟ ꯆꯥꯕ ꯈꯣꯠꯄ ꯍꯥꯎꯋꯦ ꯑꯗꯣ ꯁꯤꯗꯩ ꯁꯣꯏꯖꯤꯟꯁꯤꯅ ꯍꯥꯎꯅ ꯌꯣꯟꯕꯅꯤꯅꯀꯣ ꯃꯌꯥꯝ ꯀꯨꯞꯇꯦꯕ ꯀꯨꯞꯅ ꯃꯣꯏꯗꯤ ꯀꯨꯞꯖꯥꯅꯤ ꯃꯣꯏ ꯁꯣꯏꯖꯤꯟ ꯈꯨꯖꯣꯟꯁꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯈꯣꯠꯄꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯏꯔꯣꯟ ꯆꯥꯕ ꯈꯣꯠꯄꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯨꯅ ꯍꯥꯎꯋꯦ ꯃꯌꯥꯝꯕ ꯈꯨꯍꯥꯎ ꯑꯃ ꯉꯥꯡꯉꯤ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯇꯣꯏꯅ ꯊꯥꯒꯠꯄ ꯅꯝꯖꯗꯦ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ ꯅꯝꯃꯗꯤ ꯑꯗꯨꯝ ꯑꯗꯨꯒ ꯇꯧꯔꯒ ꯀꯩꯝ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯅꯨ ꯀꯨꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯉꯁꯤ ꯄꯨꯔꯛꯏꯅꯤ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ mẹ buồn là làm cho phù hợp không hả ꯃꯌꯥꯝꯗꯤ ꯋꯥ ꯉꯥꯡꯖꯕꯁꯦ ꯌꯥꯝ ꯍꯩꯖꯗꯦ ꯌꯥꯝꯅ ꯆꯤꯟꯗꯒꯤ ꯁꯥꯛ ꯁꯣꯏꯕ ꯈꯣꯠꯄ ꯍꯥꯏꯕ ꯇꯥꯔꯁꯨ ꯃꯌꯥꯝꯅ ꯑꯅꯧꯕ ꯅꯥꯏꯗꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯇꯥꯏꯅꯦ
밥버려. 그만한테만 부들렸구나. 고하오마. 아니야. 맞아. 여보. Em học xuống đây. In su khuyến mình á.
ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯖꯔꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ